July tang mapal da MSPDCL na tholakpa notice amagi matung ina Revamp Distribution Sector Scheme RDSS scheme gi makhada Imphal Electrical Division 123 MS Hangai Smart Metering Private Limited na MSPDCL gi mahut sinduna thawak paikhatliba asida consumer singda asumna khanghalakli madudi ahanbada smart meter installation tawbada charge amata louroi installation team sing asigi mathausi meter panba khaktani aduna mayamna ahenba thabak pisindanabasu khangalakli mayamna urja seva sangai app play store dagi download tawduna sizinaduna mai kiam sizinaribage paisa kaya yauribage amasung recharge tawbada changlabra changdrabra haiba yengbagi khudong chabasu lobiyu hairi 24/7 reliable over quality power supply amsung transparency lainaba paikhatliba step singda miyamgi mateng soidana pangbinaba su mityeng chingsilakli